Family constituency gi Hanna Minister Oiramba Oinam Lukhoi na Atenba Matam Da Masagi Senfam na Women's Welfare Association WWA THIYAM LEISHANKKHONG gi MEIRA PAIBI SINGHI SHANG Amadi Youth Sporting Club YSC Club ki building Saduna MEEYAMDA KHUTSINNABAGI ACHAMBA THOURAM ama PANGTHOKKHRE Hariba THOURAM adu da ex-minister Oinam Lukhoi WWA gi secretary Sapam Ongbi Dini Devi YSC Club ki General Secretary THOURAM Chitranjan Thongkhong Lakshmi Municipal Council ki Chairperson Yumnam Jamuna Devi na Chingbana Thoiba Mitunglen Singoina Saruyaki Club building Amadi MEIRA PAIBI Sang MEEYAMDA KHUTSINNABAGI THOURAM adu da club ki member pumnamak Amadi MEIRA PAIBI Singna ex-minister Oinam Lukhoi bu thagatba phongdoknaki Kasi meragi trateni pamba tangma pan sangwase ne mirasida kogi hana gi maki Oiramba Oinam Lukhoi singna akogi MEIRA sangasi bu yamna tuna mana sabidana mayamda kusinadana akogi de makta mana hona birakose sigi de makta Lukhoi bu lakade ba Vidhan Sabha gi mikhala sida mai pako oduna afabo oduna hana gi maki pamda akta hanjal hambiu hana kone isoda nijari maki afabada warasanu Jahi Padana mana yam tuna sabira koi MEEYAMDA KHUTSINNABIRE aduna magi mai pako ohenbiu hana koi nungaiba koi yamna pele mana tawbiri sia koi nas matung su kya kya tawbung amba oisanu